Assamdagi maira paibi lusingbi manga laktuna khul ngaklibasingda chana thangnaba mateng pangkhre. Pawasi ngasi nungthil phongkhiba kangla pau chedagi lokhatsabane. Haujik thokliba irang asida ima laiba kandava yade haina khul ngaklibba volunteer singda mateng pangnaba Assam gi hojai amade Golaghat district ke maira paibi lupki lusingbi ima sing ngarang numit mangani gi oiba khongsat Imphal da thunglakre. Apunba maira paibi lup hojai district committee gi ima lusingbi ane apunba maira paibi lup Golaghat district ki ima ani amade Dimapur dagi ima ama yauna ima lusingbi manga thunglabaga loinana ngarang tongan ba mafam singda chatuna mateng pangkhre. Ima sing aduna ahanbada Kaksing Khunok da leiba Pambai na lusingba UNLF ke Brigade 2 headquarters da leiba isilinaw singda chana bacheng amadi selgi mateng pangkhe tungda sugnu da khulngak tuna leiba MPA gi post chatuna mafam adu da chana bacheng mateng pangkhe makha tarakpada kumbi bazar da mafam adu gi ima kayaga unaduna wari sanakhe loina na mafam adu da leiba ima singna angamba mateng su panglamkhe matungda ningthaukhong bazar da laktuna mafam adu da leiba ima kaya su unakhe khongsada duda pambai na lusingba UNLF ke Assistant Secretary HRO Loyumba Fox ki President T.S. Manihar UMO ki President M. Sorojini Laima Manipur Women Federation ki President K.S. Sini amade atay member sing susaruk yakhe panba yabadi khongsada sigi manungsan na tongan ba mafam kaya da susatuna miyoy kaya ga su haktheng na unaram gani haire